Akispani Imphal, Nolini Devi na paupajari, ahanbada, maruiba pau. Manipur Bidan Sabha ng ngarang tungan-tungan ba bibhag ni Pangi apun basian pam lupa koti lising marisatet kontra mari lag marputra humdoy pasokre. Congress na hari, Delhi Police na Manipur gi BJP gi maru oiba miyoi anidagi drug phaki bagi case CBI da sinagadabani. Amashung, Meghalaya amasung Nagaland Bidan Sabha mikal gi vote kombagi tabak pandom nomle. Manipur Bidan Sabha ng ngarang tungan-tungan ba bibhag ni Pangi apun basian pam lupa koti lising marisatet kontra mari lag marputra humdoy pasokre. Bibhag sing aduti State Legislature, Council of Ministers, Secretariat, Transport, Education, Cooperation, Agriculture amasung Water Resources ni. Demand sing adu khanabada Congress ki Kiran S location amasung Surya Kumar Okram na kat motion sing thagat ki. Demand sing adu khanabagi paukum piraduna Shiksha Mantri Thongnawjam Basanta Kumar na hai. Haukiba chahi ama chida shiksha gi lamda thabak thoram kaya marum mai pakna pangthokre. Rajya ki shiksha gi lamda khudong chadaba kaya mayoknari adumoinamak machi laksinabak kana honari. Mantri nahai khudong chadaba siki banungda infrastructure matik sana leitaba oja watba transfer amsung posting amadi oja singi matamgi matum ina promotion ki thabak thoram sing asini. Sri Basanta Kumar hai haukiba tha tare nipan asida singtha ningai oba thabak kaya marum pangthoki masigi manungda oja kaya makhoi gi kafam thokpa promotion pikre mangna hai sarkar na paikhaliba school phagat hanji mission asi chawna mai pakle mission asi atai rajya singna matok tampa hongnare vibhag sing asigi mari leinaba mantri singna birodi sadasya singna pukalakpa wafam sing sengdok sengjin tawraba matungda demand sing asi sabhana mot amata oina pass thokhi. Congress na hari Delhi Police na Manipur ki BJP ki maru oiba miyoi anidagi drug phaki bagi case CBI da sinigadabani. Imphal ki Congress baban da ngarang pangmisinga unaba amada Manipur Pradesh Congress Committee ki Vice President Harishwar Goswami na hai. Manipur Sarkar na war on drugs akan ba mawong da satharabasu Delhi yaw na Manipur ki mapanda Manipur dagi purakpani haiba drug amasung kani phagat pagi sang hingalakli. Asigumba thawong sing asina war on drug asi karamba mawong da satharibano haina Sri Goswami na hangli. MPCC की मचिन चट पर मिसक श्री गोस्वामी न मखातान हाई यामलब द्रग कया मसिंग खंगदन फगत खरबजु मदुगी असेंग मपु खंगब ngमदब हाइबसी अंगकपनी पोपी पांबी थाब थिंगले हाइना खोंजंग कया संगसिलबजु पोपी पांबी थाबगी चांग हिंगलकली अचिगुंबा फिबम सिंग अचिना मतम अमदा ड्रग ट्रैफिकिंग स्टेट ने हाइना खंगनरंब मणिपुर असि हौजिकती ड्रग रिडक्शन स्टेट ओइरे. Social Welfare ki Director Nganngom utam na hairi sarkar ki oiba old age home akunaba hakjang gi phibam mima natraba ahal sing gi oiba home ama sanaba gi damak rajya ki budget ta lupa koti ani yaure. Imphal West ki langthabal kunjada leba Spastic Society of Manipur ki conference hall da ngarang taki hokiba numit nini ki oiba continuation rehabilitation program hodopagi thorum da saruk yaratuna Sri utam na hai. Rajya sida sarkar na phanthajaba old age home kaya madum lady. Hariba old age home sing asi lanai NGO sing na salai bani hauji phawbagi oina sarkar gi oiba old age home amata leitre maramaduna sarkar gi oiba old age home asi sana na bathabak paikhalak bani angang singi marakta miyam ga mima natraba yaurabati ahallaman singna makhoi bulasin duna thambidana basu director na appeal tokhi. Council of Higher Secondary Education Manipur na lawba class 12 ki parikya ngarang dagi hokre. Rajya ki tungan-tungan ba parikya center sa makunda punna mahiroi lesing kunta taruk sate tara-tare na parikya thari. Masigi manung ta lising tara nipan chahung kunta taruk na nupi mahiroi singni aduga lising tara nipan chahung marphung mathoy na nupa mahiroi singni. Ngarang ahuba numita aranba pambay sizinaram bani haiba mahiroi anita thokhi. Imphal Zilla ki oina miyam ki numit ngasi ayupung mapan makhaidagi porompat ki DC complex ta leba panchayat bhavan da pangthokani. Jila asi ki Deputy Commissioner Kumantem Daina Devi na thokpa chirol amada hai nungthilpung ama phawba pangthokadaba miyam ki numit asida jila asi ki district level officer sing soidana saruk yakatabani. Jila asi ki manungta leiriba miyam na su mari leinaba che sang singa loinana matam chana laknaba chirol asina khangalakli. None Zilla ki oina su Hill Leaders Day amasung miyam ki numit ngasi ayupung 12 da None District Headquarters ki Longmai Path 3 da leba multipurpose hall da pangthokani.
प्रधानमंत्री नरेंद्र मोदी की पुकनिंग की वा मन की बात की मरपुतरा निपान सुबह टंकक था से की कुंतरुक की अयु पुंग तरा माथोइदा आकाशवाणी की थोंग संदोकनी प्रधानमंत्री न वा ngang behek loibag madugi Manipuri wahantok sandok tuna tahankani masi numit adugi numitang pung nipan dasu amuk hana sandokani thaurum sing asi LRS Surasanpur na su relat tuna sandokani mathang numitana paumai mar paite kabui thado mau umasung tangkul londa sandok tuna tahankani tabiriba pawasi akasbani Imphal dagini मेघालय अमसुंग नागालैंड विधानसभा मिखलगी भोट खंबगी थबक पंदोम लोमले राजनीति दल चिंगी लुचिंगबा सिंग अमदी स्टार कैंपेनर कयाना मखोय मखोय की मिरेप सिंगी दमक लेजबी थादोना भोट खमनरी मिखल की मिटिन पांगथोकपा अमदी युम द संगदोना भोट खंबगी थबक कन्न पांगथोकनरी ngasi pungpa pauche singi maroiba pau singi damak hauze Nganngom Kiran leide Kiran Thagachiri Nolini Hojik chasariba Rajya Vidhan Sabha ki budget mifang mari lena pau sing amasung Congress na drug ki matang da phongdo ki wafam sing na ngasi phonga pau se yamada maroi pau ina phongna ba ure sana laibakta laingak na college taruk loksin khraga su oja sing di loksin bidre haiba ke ranjit ki wafam amasung oja transport tongnaba ki dio letter nomada yangkhai ki mathak ta lai haiba minister Basant Kumar ki wafam na ahan headline tori Kojuri wathok ki chapchap warishinpur u haiba ke ranjit ki wafam amasung makhal amata ki sapuda Manipur gilam kanamata da mantik naroi haiba chief minister ki wafam na pausi asigani shuba headline tori hoyalan pauda pressure amata da laingak na Manipur gi ngamkhai compromise tawroi haiba chief minister ki wafam na headline tori class 12 ki exam haukhre ani tanthokre haiba pau amana pausi asigi ahan bulamai da phongli irai bakta Manipur gilam political gi oiba mong da namduna lawgini haina Nagaland campaign chathari haiba pau amana ahan headline tori Isel Express ta lamai thabada chenaba mioi taruk phagat pungamle lamai chakpagi chada marputara di mioi bana thoan mani haiba minister Bishojit ki wafamna headline tawri Naharol ki thodang da sapona mau masa sing Nagaland da changma thinglibasi sabchana thengnagadabani haiba keranjit ki wafam amasung sapo ki pressure na Manipur ki boundary compromise tawroi Kohima phaudana maudagi Dimapur phaubugi bus service thamne haiba chief minister ki wafamna ahan headline tawri Delhi police na Manipur gi BJP gi maru oiba thomi ani dagi drug phakhibugi case CBI da sinagadabne haiba Congress ki wafam amana pausi asigi ahan bulamai da phongli Sangai Express Manipuri da mau miyam gi hak ngak na bu yangsilli haiba chief minister Biren gi wafam na ahan headline tori lupa crore kunmanga henbugi WY tablet ching phare haiba pau amana pausi asigi ani shuba headline tori Pona phamda state ki boundary ki matang da pressure da compromise tawgada bunati haiba chief minister gopam na han headline tori loyang amba itosa kanano CM na sengdok aningi haiba Congress ki wafam na pausi asigi ahan bulamai da phongli Imphal Free Press ta Narengbam Samarjitpur court na absolute bail pikre haiba pauna ahan headline tori People's Chronicle da mioi ama WI tablet kilogram yangkai taruka kona na phare haiba pauna headline tori Sangai Express English ta Nisikantana Waisel Malil gi matang da Vidhan Sabha mifam pohe khibagi pauna headline tori Kangpopi gi healthcare center February tara mari degi thong londuna lai khaiba pau amana pausi asigi anchor kalam da phong Morning Bell da Delhi da drug phabi case CBI da thigal alu haina Congress na dawi tawkhibagi pauna headline tori Manipur Mail da Nagaland sarkar ga punna yana da wafam singi waroshin purna bhanari haiba chief minister gi wafam na han headline tori Sabana demand nipan pass tawkre haiba pau amasu pausi asigani shuba headline tori Cham paucheda maitai pangal ST list yahon biu haina Delhi ki jantra mantra ja khonging junction kraiba pauna an headline tori Longmai part 4 PS Longmai part 4 da SIBH ki matang da journalist ngi media workshop pangtokibigi pau amasu pausi asid headline tawduna phongni Masona third nation 12 to amasung Manipur Express tana Chief Minister N Birena Manipur Vidhan Sabha da phongdokiba ngamkhai ki matang na kaidong nu su sangtai na tawre haiba pauna ahan headline tori Nolini Thakasari Kiran Arubeda Maruiba Pau Amukhana Manipur Vidhan Sabha na ngarang tungan pa bibang nipan gi apun basenpam lupa koti lising mari satet kontra mari lak marputra humdoi pa sokre Congress na haidi Delhi Police na Manipur gi BJP gi maru oiba mioi anidagi drug phaki bagi case CBI da sinagadabani amishung Meghalaya amasung Nagaland Vidhan Sabha mikhal gi vote khomagi thabak pandom lomle pau